TOMTV The Morning Talk Raising the Voice ki thoramda myam taram nokjari ahan buning asi Imphal da phongnariba Manipuri paukse sing asigi maroibe pausing si puna khangminase lamjingba times da kumja lising ani kunithoi fawgi manungda Manipuri yumthong khudimakta thakna besing fangalagani haiba chief minister gi wafum yauri corona virus ki license sige license maram oraga sian kiba migi masing lising amaga chatruk kumpumapan sukre India na hidak lang taki mating piga dore haba pau yauri MPP gi wathok ta constitutional crisis nate financial crisis ne haba pau ma yaure popi gi mahuta coffee pambi thaduna sentok lehen se haba yaure BJP government na senjau paiba nungai na ba thong sa tharak le haba Sotin Kumar gi wafum yauri mathang si Sangai Express ni laira ba ko handri makai irang lai khigani Chief Minister Kejriwal ahum subatam gi delegate Chief Minister oina wasak lokre haba pau yaure MPP gi wathok financial crisis ne ba pausi Sangai Express su yauri pongna famda hojikti vasan politics thadolaga aikhoi punna sakho thorang gi thabak singda mai onsil asi aiba Chief Minister Viren gi wafum yaure district hospital sing maheroi sam ga yankhai fawba tambi ba yaba medical college ohen gadori haiba pausi yauri corona virus gi pausi samana na pongna famda su yauri aduga to pawma da popi pambi thabagi mota ching gi lam singda paksana coffee pambi sing thanabgi pausi pongna famda su samana ni yauri mathang si hoelan pauni hoelan pauda sahi mari gi nupi masa amabu ikai khumna manghalaga hatlubagi death sentence piraba David ki maraibak haiba pauda thori yalaga hatpana traga hatabagi wafam high court na lekhai taragani haiba pau yauri atopa paumada Chief Minister gi Lilongi staff quarter amadi CHC sanga ki bagi pausi samana na hoelan paudu yauri aduga atopa amada kangla yawl kanalup ki miyam gi yawl lanmi gi raising de thoram pangthokre corona virus na sikbi pausi samana na hoelan paudu yauri Manipuri Film Award lising ani kungi nomination lauthokrai ba pausing asina hoelan paugi maroi pausing ori mathang si SANALEIBAK ni SANALEIBAK ta Manipur da laira ba ko handri makai leibak irang thoki gani haiba Chief Minister gi wafam si SANALEIBAK ta sudum yauri Arvind Kejriwal Delhi gi Chief Minister oina wasak lokrai ba pausi yaure anaba phale haina nam thak tawraga sel tan basing lengak na mijeng sangdre haiba pauma SANALEIBAK ta ahan ba lemai da yam chawrung fongi mahut sinba yaba ama hana pidrabadi leibak asida popi pambi thaba thingba oithokloi haiba Bir Kumar gi wafam masu yaure hariba sing asina SANALEIBAK ki maroi pausing oina fongi mathang si naharul gi thodang ni ahan ba lemai da fongi bisi yam chawna laira ba miyang gi punsi mahing phagalabata da state asida santi amasung development purakani BM gi ifanam gi damakta thabak tawba haiba si sarkar asigi pandam ne haiba Chief Minister gi wafam si adum naharul gi thodang da fongi MYL gi raising de pangthokre lalhuba fare Japan Manipur agreement lising ani kun pangthokre ba pausing asin naharul gi thodang gi ahan male mai da phong pausing ori Isel Express ta Chief Minister na Community Health Center Lilong ki staff quarter sanga khre chamano pauni dum Isel Express su yaure ahan male mai da gender based harassment at workplace haiba pausida nupi singna lohongdring ai da yumban bagi mari thamlubana khunai da crime hengat hanaba asoba maram ni haiba binota gi ofum yaure TN Memorial Academy gi Janesor da WhatsApp group na tengbang khrai ba pau yaure India gi mioi kun mathoi Real Hero Award lising ani kun pibada Manipur gi cultural activist Priyojit yaure haba pausi Isel Express ki anu pausing maroi pausing una fongi aroibada Ireibak ta UPM na sinba tarahumdoi suba mega marathon pangthokre section hodrabadi lamdam asi marai saitha ki gani haiba Social Welfare Director NG Uttam Gofam yauri Laita laira sing pibam phagat handuna miyam ga thong manana pukhatri ba makai pamdaba thodok wathok sing thoki gane ba pauk sing yaure isa gi culture yokhatpa mathau tai haiba pauk su yaure hairibang asi Imphal da phongnariba maru Manipuri pauk se sing asi gi maroi pauk sing amadi ate topa pauk sing ne gudamak tangasi TOMTV gi The Morning Talk Raising the Voice ki studio da lengsin lebri basi nungti gi lamdam masida nungtigi fongba SANALEIBAK pause gi editor oberiba oja HEMANTAKUMAR ningombani oja buhan muktada taram nokseri ngasi phongnariba pause sing asi gi ahan bale maida akoina yengba matamda ayamba chapmana na yawba pause ngarang Lilongda Chief Minister na Community Health Center amadi staff quarter sanga kibagi marilena ba pause ahan ba phongnariba khabar sing asi gi ahan bale maida yam chawna noina phongnari masida rajniti tauribasi miyang gi seba gi damak government na Manipur gi miyang gi damak tamsada kathokani loinena Saukhat hojiti basan politics thadolaga aikhoi punna saukhat thorangi thabak singda mai onsil asi haiba wafam yauri aduga atopa mada
ꯑꯩꯈꯣꯏꯒꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯅꯤꯊꯣꯏ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯁꯨꯔꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯃꯤꯌꯥꯝꯗ ꯄꯤꯕ ꯊꯥꯖꯕ ꯑꯃꯁꯨ ꯂꯩꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯉꯒ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯂꯨꯝꯅ ꯂꯧꯖꯔꯕꯗ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯅꯤꯊꯣꯏ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯃꯁꯤ ꯃꯥꯏ ꯄꯥꯛꯑꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯍꯦꯟꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯗ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡ ꯃꯩ ꯏꯁꯤꯡ ꯍꯥꯏꯕ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯉꯝꯅꯦꯅ ꯈꯟꯕꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯜꯂꯝꯃꯤ ꯃꯅꯤꯄꯨꯔꯁꯤ ꯗꯦꯜꯂꯤꯗ ꯇꯧꯕꯗꯧꯅ ꯃꯄꯥꯟꯒꯤ ꯂꯩꯕꯥꯛꯇ ꯇꯧꯕꯗꯧꯅ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯄꯨꯡ 24ꯃꯛꯁꯤ ꯃꯩ ꯐꯪꯕ ꯉꯝꯒꯗꯒꯦ ꯀꯃꯥꯏ ꯀꯔꯝ ꯀꯥꯟꯗ ꯉꯝꯃꯛꯀꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯁꯤꯃꯇꯪ ꯐꯪꯉꯒꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯈꯜꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯕꯤꯖꯤꯅꯦꯁ ꯇꯧꯒꯗꯕ ꯑꯗꯨꯒ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯗ ꯏꯟꯗꯁꯇ꯭ꯔꯤ ꯇꯧꯕ ꯌꯥꯕ ꯑꯇꯩ ꯃꯌꯥꯝꯁꯦ ꯄꯋꯥꯔ ꯌꯥꯎꯗꯕꯅꯤꯅ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯒꯨꯝꯕꯒꯤ ꯍꯕ ꯑꯃ ꯑꯣꯏꯔꯔꯣꯏ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤꯅ ꯈꯜꯂꯝꯃꯤ ꯑꯗꯣ ꯒꯃꯦꯟ ꯑꯃꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯉꯝꯕꯖꯥꯠꯅꯤ ꯉꯝꯕꯁꯤ ꯀꯨꯏꯗꯦ ꯃꯃꯥꯡꯒꯤ ꯒꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯕꯣꯕꯤꯅ ꯂꯨꯆꯤꯡꯕ ꯃꯇꯝꯗꯨꯒꯤ ꯒꯃꯦꯟꯁꯤꯅ ꯌꯥꯝ ꯀꯟꯅ ꯂꯧꯈꯠꯂꯀꯥꯟꯗ ꯃꯩꯗ ꯔꯤꯐꯣꯔꯝ ꯇꯧꯈꯤ ꯃꯩꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤꯁꯤ ꯃꯥꯒꯤ ꯃꯄꯥꯟꯅꯅꯦ ꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯩꯒꯤ ꯃꯇꯥꯡꯗꯗꯤ ꯃꯩ ꯁ꯭ꯇꯦꯠꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯃꯩꯗꯁꯨ ꯅꯠꯇꯦ ꯃꯥ ꯌꯥꯝ ꯂꯧꯈꯠꯂꯝꯃꯤ ꯏꯁꯤꯡꯒꯤ ꯊꯧꯔꯥꯡꯁꯨ ꯃꯥꯅ ꯂꯧꯈꯠꯂꯝꯃꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯐꯧ ꯗꯥꯝ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯁꯨ ꯃꯥꯅ ꯊꯧꯕꯥꯜ ꯗꯥꯝ ꯍꯥꯏꯅꯔꯤꯁꯤ ꯃꯄꯤꯊꯦꯜ ꯗꯥꯝꯒ ꯍꯥꯏꯔꯤꯁꯦ ꯑꯁꯤ ꯁꯦꯝ ꯁꯥ ꯂꯣꯏꯔꯒ ꯃꯗꯨꯗꯒꯤ ꯄꯨꯔꯛꯀꯗꯕ ꯏꯁꯤꯡꯁꯤ ꯅꯣꯡꯃꯥꯏ ꯆꯤꯡꯁꯤ ꯍꯨꯠꯂꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯩꯁꯤꯡꯁꯤꯗ ꯋꯥꯇꯔ ꯔꯤꯖꯥꯔꯚꯔ ꯍꯥꯏꯇꯥꯔꯦ ꯃꯗ ꯁꯥꯔꯒ ꯏꯁꯤꯡꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯏꯝꯐꯥꯜꯗ ꯄꯨꯔꯛꯀꯗꯣꯏꯅꯦꯕ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯀꯟꯅ ꯄꯥꯏꯈꯠꯂꯤ ꯑꯗꯣ ꯌꯥꯝꯅ ꯊꯨꯅꯃꯛ ꯂꯣꯏꯗ꯭ꯔꯒꯁꯨ 2022 ꯍꯥꯏꯕꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯎꯕ ꯐꯪꯉꯅꯤ ꯂꯣꯏꯔꯅꯦꯅ ꯈꯜꯂꯤ ꯂꯣꯏꯔꯒꯗꯤ ꯃꯗꯨ ꯃꯅꯤꯄꯨꯔ ꯍꯥꯏꯗꯨꯁꯨ ꯏꯝꯐꯥꯜ ꯈꯥꯏꯕꯣꯛ ꯑꯃꯗꯤ ꯃꯗꯨꯅ ꯏꯁꯤꯡꯁꯤ 24 ꯑꯋꯥꯔꯁꯤ ꯅꯣꯡꯃꯗ ꯏꯁꯤꯡ ꯄꯤꯕ ꯉꯝꯒꯅꯤꯅ ꯂꯧꯏ ꯑꯗꯒꯤꯗꯤ ꯁꯤꯡꯗꯥꯒꯤꯗꯒꯤ ꯂꯥꯛꯄ ꯏꯁꯤꯡ ꯁꯣꯝꯗꯒꯤ ꯂꯥꯛꯄ ꯑꯗꯩ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯁꯤ ꯇꯧꯔꯀꯥꯟꯗꯗꯤ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡꯁꯤ ꯑꯗꯨꯝ ꯆꯥꯎꯔꯥꯛꯅ ꯄꯤꯕ ꯉꯝꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯃꯩꯒꯤꯗꯤ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯃꯔꯝꯁꯤ ꯂꯩꯌꯦꯕꯀꯣ ꯃꯩꯒꯤꯗꯃꯛꯇꯗꯤ ꯇꯉꯥꯏ ꯐꯗꯅ ꯍꯦꯚꯤ ꯐꯣꯏꯜꯁꯨ ꯂꯩ ꯗꯦꯟ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤꯗꯒꯤ ꯂꯧꯕ ꯃꯩꯁꯨ ꯂꯩ ꯗꯦꯟ ꯋꯤꯟꯗꯒꯤ ꯂꯧꯕ ꯃꯩꯁꯨ ꯂꯩ ꯗꯦꯟ ꯑꯗꯒꯤ ꯁꯣꯂꯔꯗꯒꯤ ꯂꯧꯕ ꯃꯩꯁꯨ ꯂꯩꯌꯦꯕ ꯑꯗꯒꯤ ꯍꯥꯏꯗ꯭ꯔꯣꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯛꯇꯥꯛꯇꯒꯤ ꯂꯧꯔꯤꯁꯤꯡꯁꯦ ꯑꯗꯒꯤ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯖꯕ ꯌꯥꯕ ꯃꯩꯒꯤ ꯁꯣꯔꯁ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯅꯣꯡꯂꯩꯕꯟꯒꯤ ꯂꯩ ꯑꯇꯩ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯕꯔꯥꯛꯇꯒꯤ ꯂꯧꯕ ꯌꯥꯕꯁꯨ ꯑꯇꯣꯞꯄꯁꯨ ꯂꯥꯛꯈꯤꯅꯦꯕꯀꯣ ꯂꯩꯌꯦꯕ ꯑꯗꯣ ꯃꯩꯒꯤꯗꯤ ꯂꯣꯏ ꯂꯩꯕ ꯑꯗꯣ ꯏꯁꯤꯡꯒꯤ ꯁꯣꯔꯁꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯏꯁꯤꯡꯒꯤ ꯁꯣꯔꯁꯁꯤ ꯌꯥꯝ ꯇꯥꯡꯉꯦꯗꯤ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯃꯦꯟ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯇꯧꯗꯦ ꯍꯩꯇꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯑꯗꯨꯝ ꯃꯥꯌꯣꯛꯅꯕꯅꯤ ꯑꯗ ꯏꯁꯤꯡꯁꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯑꯔꯦꯝꯕꯗ ꯂꯥꯛꯄꯗꯧꯅ ꯇꯨꯔꯦꯟꯁꯤꯗ ꯑꯣꯔꯣ ꯆꯦꯟꯊꯔꯒ ꯆꯠꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯁꯅꯥꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜꯁꯤꯡꯁꯤ ꯑꯝꯇ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯉꯥꯏꯔꯦꯀꯣ ꯉꯁꯤ 5 10 ꯃꯅꯨꯡꯗꯗꯤ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯥꯛꯄ ꯍꯧꯔꯗꯕꯅꯦꯕ ꯁꯤꯃ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯄꯥꯅ ꯆꯦꯜꯂꯤꯉꯩ ꯃꯇꯝꯗꯨꯗ ꯏꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯊꯤꯡꯖꯤꯟ ꯈꯣꯠꯆꯟꯕꯤꯗꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯁꯤꯡꯁꯤ ꯋꯥꯜ ꯆꯪꯈꯠꯄꯤꯗꯅ ꯊꯝꯃꯒ ꯑꯐꯕ ꯔꯤꯖꯥꯔꯚꯔ ꯑꯃ ꯑꯣꯟꯊꯣꯛꯑꯒ ꯊꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡꯗ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯋꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯧꯕꯥꯜ ꯄ꯭ꯔꯣꯖꯦꯛ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯤꯡꯗꯥꯔꯣꯝꯒꯤ ꯀꯥꯡꯆꯨꯞꯂꯣꯝꯗꯒꯤ ꯂꯥꯛꯏꯕ ꯏꯁꯤꯡꯁꯤꯡꯁꯦ ꯃꯁꯤ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯃꯆꯥ ꯃꯌꯥꯝ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯤꯅꯦꯕꯀꯣ ꯄꯣꯔꯣꯝꯄꯥꯠ ꯂꯩꯔꯤꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯋꯥꯡꯈꯩꯒꯤ ꯁꯤꯗ ꯂꯩꯕ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯂꯩꯔꯤꯅꯤ ꯗꯦꯟ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯆꯥ ꯃꯌꯥꯝ ꯀꯥꯟꯆꯤꯄꯨꯔ ꯂꯩ ꯃꯌꯥꯝꯁꯤꯡꯁꯤ ꯇꯨꯔꯦꯟꯗꯒꯤ ꯂꯧꯔꯤ ꯉꯥꯛꯇꯅꯦꯕ ꯂꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯐꯦꯜ ꯑꯣꯏꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯐꯦꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯦꯜ ꯑꯣꯏꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯋꯥꯇꯔꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯀꯟꯖꯥꯔꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯀꯤ ꯄꯣꯂꯤꯁꯤ ꯂꯩꯇꯕꯗꯒꯤ ꯊꯣꯛꯄ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯒꯃꯦꯟꯅ ꯏꯁꯤꯡꯗ ꯃꯁꯥꯅ ꯃꯥꯅ ꯃꯤꯠꯌꯦꯡ ꯆꯪꯅꯤ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ 2020ꯅꯤ 21 22 ꯈꯤꯇꯪ ꯂꯩꯗꯅ ꯆꯍꯤ 3 ꯂꯩꯗꯅ ꯃꯁꯤꯗ ꯐꯖꯕ ꯃꯦꯅꯦꯖꯃꯦꯟ ꯑꯃ ꯇꯧꯔꯒꯗꯤ ꯒꯃꯦꯟꯅ ꯍꯥꯏꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯉꯥꯡꯉꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯂꯥꯛꯀꯅꯦꯅ ꯂꯧꯏ ꯗꯦꯟ ꯑꯇꯣꯞꯄ ꯏꯁꯨ ꯑꯃ ꯃꯥꯅ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯇꯥꯡꯁꯦ ꯂꯥꯏꯔꯕꯁꯤ ꯀꯣꯛꯍꯟꯗ꯭ꯔꯤ ꯃꯈꯩꯗꯤ ꯂꯩꯕꯥꯛꯁꯤ ꯅꯠꯇ꯭ꯔꯒꯅ ꯏꯁꯇꯦꯠꯁꯤ
tangdu leitaba phim poroe na hai ado lairaba leibak amada adum irang thokpa haiba sidi masana tabani chaning akhoi maitai gi poro du sudum haida chana ba leite takhen thangaina takhen thangai dum khangbiro thang duni paina kani haiji thina kani yana kani haine chana loitragadi rama tokna lairaba leibak amase irang adum leigani haibase adum sumba wani tau sung masagi lairaba se kona na ba gamena kari khongthang lokhalige haibadune ba laisi pasi panjarabada nga khoi ojiksi manipur legislative assembly gi phammi budget puthokre budget sisu akhoina yengdusi lairaba kohana budget la haibadudi hanasu oide budget si kanoda 90% amana center tang lei aduga 10% amana akhoi state ta swaidagi khungut kani haina plan tawri khong kani haina plan tawri sisu akhoi di state limited resource do mana kai lei ponte do aduna yon bagi malai adagi atopa professional tax mayam lobagi adagi property tax lobagi mayam lai adagi wathok mayam na pek thandana tu khaba lottery scam do mayam do to do lottery si pangthu halaga sahi da lupa crore sama lakani na paba suma mayam lai ba aduna sigi mayam ma hapai ba budget ti size yam chokhale हम साउरे थाइनगा ममांग सहिदगी 32% हेगले अदुगा मदुदा लायरबा कोहननबदी याउदी एबसे अदुना गमेना होगी वासे अदुम होगी मियांगी दे अदुम खनबा अदुगा थबक्तदी याउक्तबसे मसि नुआइते अदु क्रमाइ तोरगा मोइना ngangiba होगी लेफाकी लुसिंग बसिंगसिना ngangiba सिंगसे थबक्तो ओंथोकपा यागदगे हाबदुम तंगदी यंगबियो ने अपील तौ थबक तौरकान कयामु यामना चुनब ओइगदगे हाइबदुसु खनाबियो अदुगा लोइना इसिंगी वाफम दा कोगी चिंगी एरिया सिंगसिदा उमंग सि फदुना पाक्सिना योखतपगी तंगाइ फदबमसु लेयना खंजेयोजा अदुगा मसिगा मरि लेना चीफ मिनिस्टर ना कोगी कम्युनिटी हेल्थ सेंटर में स्टाफ क्वार्टर संगाबसिन अमा ओइजग्रगा लमदमसिदा लेरिबा कोगी तोंगान डिस्ट्रिक्ट सिंगी मनु हंजन मफमदा लेरिबा इम्फाल मनुंगी एरिया ददि एलिस खरादि दुम फरे हाइतारे अना लायंगी लेरिबा फिबमसि कोगी फैसिलिटी हाइतारे हॉस्पिटल गी देन प्राइमरी हेल्थ सेंटर हेल्थ सब सेंटर सीआईसी मैम लेरिसिंगसि मखोगी फिबमसि करम फिबमदा लेरि हौजिक प्रजा सिंगसिना तसेना मसिगी कानबसि अनाब हेक यारको मतमदा एनी खुदोंचाद मतमदा मपुंग फाना मसि कानबसि पीबा ngamiब्रा लौबा ngamiब्रा हाइबे करी फिबमदा लेरियना खनबि ना लाइनगी हाइदोकिम फमदा हाइबा तारे ngasagi isingi matangda ama thambirambado yam summi akhogi umang yanthakre umang leitre hojik sing kokre ko matamamdadi ngasagi singi lok mayam singse aruba ising phangami singdabu ising walebra na khoina harami khoina ama matamamda kenoda akhoi ji labi sarkanda ising pudis akhoi amta pude kayo kada laptop koding ising loi phangmani ena hairame ko ado hojekti ke khoi lok ta ising leitre sing chep ta ising sen khidre kang re hojekti turel maruda hojik awaba ki phim oire ado moisu hojikse ising gi awaba mayok na bani na yam sathiba khuldaga yam sathena awaba mayok nei ado district headquarters sing order daga na kungang mayam sing chingi khul mayam sing tu so ising pina na ba gamen ki akhana ba meyang ama sangbu matam se na na yaure na sima thamjaramge adagi hojiki da health ki matang ama laisi sahi khara gi mamang da leiramba khogi ana layangi film do madudagi di hojikna film yam phai manipur film se aina sum koina sak matam da adum khara khati adum mami de adum khara tammi madumagna hakta khogi pen be yaba thak to yaudrga soba mai kayat khagadi leirena khoi lawi aduna khogi singnung da ha singi lamda hangiba primary health center sing sub center sing adum mathau khaga tawi tawri busing si manipur government ki magi khogi selfam nadi nate center ki tuan me scheme mayam se laising se machine pangthok pan lawi ado khoi yam he na ne ko tawi aba mayam lei ado hojikta khoi government ki ne na hairaga ngasai po ga no ne na hida lang thawak ta pire mung marin ta da pot pi ba bandage mak ta pire as bandage ni gaina yeng bada ki bu jani da khoi mapun je pa thapa ya jani ko kano sun lasing dona charan dor lasing li thok pe phim da leiba quality yaw da ba kano ma am supply ma am tawri je si ma thinga ba aduga doctor sing amasung nurse sing se sina moina tolok ki nate ko khoi si mioi bagi thagol tori bani mioi bagi seba tori ne je simtang khabira ba khabira ga di kharaga hena sa hokane na ai thamjake अदुगा अतवा मसिगा मरी लेन दम सनालेबाक ता पावमसु यावरे अनाबा फले हैन नमथाक तौरगा सेल तानबा सिंग लेंगांग नम येंग चंग्रे हाइबा यावरे लमदम सिदा तुआन तुआन मफम दा खोगी प्राइवेट क्लिनिक हाइतारे फिजियोथेरापी गी ओइरो अमा बोइरो तुआन not only physiotherapy खक्ता नतना just ममिंग अमा कक्सुम पजबगी वाने तुआन तुआन बा लेना मखल मखल सुम से फहले खोगी
layingba yani asigumba akhoi paisa sangdana offer mayam haitare thajaba mayam pihalaga masi cancer phale cancer phale haibgumba ads pha SIB bu ads se ko on basunga meka haiba makhan makhan ge akhoi ge advertisement mayam sum thenari masi amorom da hairogadi health mari lene ba poni compromise to buya do poni akhoi gi mioi bagi haksel gi hek lener ko matam da pun masi kumna yengchelaga niyom chumna tawribra kadai phawba masi chumi bage tawriba thabak singji ma akhoi gi niyon kanglom chuna tawribra haibasi yengchinu mathau taeng khali ja kai wafam thamani akhoi gi pause ama lawiraga imphal la phungbo pause ama lawiraga fat haidok matam da yam yawi khoi thengnei makhal makhal gi angakpa file treatment ga tharga akhoi yam angakpa paw ngakta ni laising je adagi electronic media la so adum thengnei ko thengnabada aina khwai ngakpa advertisement kha yauri thika gi bill phangdaba bill phangan bangami yawi adagi di maming magti pallaroi tadi dum tare hai dare me khanare pause si maming adum palle adugo baba khan ga yauri khara yauri ba adai akhoi adagi aduma adagi atopa amana ngasagi akhoi nupa amasung nupi da soibadagi angang lejidraba adu akhoi angang yahon bangami pon bangami ga na khon bangami adagi di mi si na khon bangami ga ina sigumba akhoi namthak haitari ko namthaki adugumba advertisement maya ama pause sing the happy je electronic media sing the happy je masi lo na yati ase akhoi masi section ngai oi adu sikana na yengadam na da state ki health department na yengadam le ai ngasi ek ma panjaram ge ko drug and the magic ko remedy hai moina aduga objectionable act na haraga 1954 parliament assembly act ne act sigi makada advertisement je advertisement to se machine thingmang me moina tali ba paisa je moina phamdoi ne ko aduga pausi sing sida hapaga electronic media sing sida hapaga mayam si kaudoi ne sida lengbi ro se da office ma hang lere aduna nangi awa nangi tiga gi bill phangda mayam do bill phangandoi ni angang yaudaba do yahondoi ni adagi di cancer layang banga me gaina cancer layang banga me di doctor mayam na scientist mayam na so wana honari si honari so poti mongon da yare mongon da akhoi gi kano gi award mayam pisan ba yare na HIV sum nakanda kano kaptana hidak mayam kapaga kano tonam ni na tawri aduga ma phakon banga me haragadi madi akhoi gi kaduna malen gi prize period do sinda medicine da kamai dona doctor period no ba aduga ba namthak mayam tawri singse masi gi se akhoi gi misam mayam bu moina akhoi gi khubaman da thamna ba mitang tawri bane ba masi kana laksang da state ki health department laksang da ne ba aduna moina mogi mamu thudi kadam ne ba mamu thudi na hona ba da pause sing then ada electronic media sing su warning to kadam ne ba si hapa yaro ha kadam ne ba aduna sigi process da advertise tawri ba mayam sing do ibungo ibem sing do marisu kaidoge ni mani da su moibo hogi hawai ga thongwa da pijaba ya bra ga mena health department am tang yeng biyo na ya appeal tawni yam phajaba wafam ni atopa pausing se lokhatri ngai da ten brem tang lojega Ming tabre basing aten ba brem tang longja game ko khurda ngai minese Issued in public interest by Directorate of Health Services and IDSP National Health Mission Manipur. Advisory on novel coronavirus. Precautionary measures. What is 2019 novel coronavirus? The 2019 novel coronavirus is a new strand of coronavirus which causes respiratory illness first identified in Wuhan, China in early December 2019. What are the symptoms of coronavirus? Symptoms include mild to severe respiratory illness with fever, cough, running nose, sore throat, shortness of breath. Symptoms may appear 2 to 14 days after close contact with infected person. How is it spread? This illness is commonly spread from one infected person to another person through air while coughing or sneezing or close personal contact like touching or shaking hands. Do's and don'ts to prevent coronavirus infection. Do's. People with symptoms of acute respiratory infection should practice cough manner, maintain distance, cover cough and sneezes with disposable tissue or clothing. Wash your hands often with soap and water for at least 20 seconds or use alcohol-based hand sanitizer. Stay home when you are sick. Cooperate with medical team during interaction and health checkup. Maintain good hygiene and sanitation. Don'ts.
Don't visit crowded places if you have above symptoms. Don't spit in public places. Don't contact with unprotected farm or wild animals. Don't touch your eyes, nose and mouth with unwashed hands. Don't have close contact with people who are sick. For any information, please ring up 24/7 control room number +91 385 2411 668. Break ki matungda mayam bamu kana TOMTV gi The Morning Talk Raising the Voice ki tharomda taram moksari zato pa pawma mung lokhola bada khoigi Arvind Kejriwal Delhi gi Chief Minister oina wasak lo khraiba pawma SANALEIBAK chasu loina atopa pawse singsi gi han balai mai dem nam chawna fongi antak pak thoki ba Delhi Assembly election da masi Arvind Kejriwal gi party Aam Aadmi Party AAP ne masi yam paksana khoigi yam kahani yam singthani ai oiba moong da masi mai pak khibani seat humbudra leibagi manungda khoigi AAP na phangisi seat humpuga nithoi ormale BJP na nipan phangiba atai party singsi masi account hangbusung ngamgidre oiraiba khoigi rajniti gi oiba moong haitare election gi result sina piraiba khoigi miyam da piriba wakalon karamba wakalon khoigi akoina election hoba yaba loinena India gi politics ta national capital Delhi da fawba BJP gi kaino si web si yaudrabzala loinena masina muk mathangi khoigi state si yona muk mathangi pangthokadoriba assembly election da kadai phawum sin ithil piba ngamba loinena center da palba BJP gi sungsina ba lengak sida karamba makhal gi chaifu piba ngam khanmi khoigi Delhi ga atopa state singa khoigi manana yengba yadaba mayam lay Delhi si khoigi chakhotpa khunai amani na lobi yai aduga hoi khoigi sothaba khara leraga su ayambadi lai lai su haiba migi masing si yam lei adagidi thok phangdabagi awa su kaya kana leitaba aduga adagidi khoigi masagi semilon gi film su adum kharaga phaba mi na masing yamna leiba adumba state mo oina tawi aduna ngasagi kainona leibak sigi plan ama tawbada election ga mai lena plan tawriba project mayam singse masidi Delhi da kya sangdi habadi khoi swaida minister ama tawraga khoigi magi phigau dei sunataba seida gas yen ba haisiko LPG cylinder sing liam na piri haba liam na pibai project em ta leti India government ki khoina khangadabse India government ki project liam na pim ta leti ado liam na pibane na matam khragi di mongod gi sian phangdaba man thoktoba mangot project mu khata kakchagi bi wa scheme mu khata kakchagi bi wa ne bako adugum bam mayam ama tawraga voters singi puning sumatpa lupa ohum piba sengda hoigi mita halaga khanahan bado Delhi da sangdi aduga khoi sangdabani na kadore masaki local issue mayam hen maru oese sida tae yengsi akhoi ni si Delhi ki handaki sida assembly election si pangthok tni mang sahi amagi phadingai saista khoigi kanu ki da lok sabha ki mikhal pangthoi bai mak pangthok panda Delhi se MP masing tare lei Kejriwal thona phai aina hariba mayam gi lusing bani na hariba magi party sina single MP amu phangamde BJP da loi chatle ko my politics yo ko national politics ka then adagi state ki politics na kadore BJP si hek tak kakat pangamde toratu bune BJP na wasigi kano si Delhi ki assembly ki election sida paktak na mai pang na ba Delhi ka men sida di moi pai ge si moi no hona ba si sidagi hena hona ba si ai lerim gane thajudi union prime minister masamak then union minister oi mak bol tawi then adagi state ki BJP ne lengak passe minister mayam jingje assassin tori ne adagi di mogi sangha paribar hai tare ko RSS ko mayam je bajang dal mayam jing jo loina kem tor lei ne ko adu vote khomi ne ba adu vote di kadore yam sathina ningma kai ningai ni moina di hai ni ko mamang 2015 da pangthok ki bidagi di hadak na khra phim phayena madu haije bai wani adu hai ba ya ba pot nati habde han ohum karami hojingna nipan kai habde di kadong tu nusini da manga hai gali ga ya ponte ba adu ya ponte adna sida Kejriwal gi da phangai ba mai clapping mayam jingje karigino hai tardi local issue da miyang ga punna saminera ga thabak tawba ngam gi ba adu gi da makta ne ba mase Manipur government so tamgada bane ha ba akhoi gi mana kari tawgi ge do mayam khangbiram bani loi mayam sum sangna len na nara bani na yengbiro ngasagi mana tori sida
ꯑꯩꯈꯣꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯁꯤ ꯄꯤꯕꯁꯦ ꯃꯩ ꯄꯤꯔꯤꯕ ꯃꯩꯁꯤꯡꯁꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯩ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯕ ꯃꯩ ꯈꯔ ꯇꯉꯥꯏ ꯐꯗꯕꯁꯤꯡꯗꯣ ꯑꯗꯨꯐꯥꯎꯗꯤ ꯁꯦꯟ ꯇꯤꯡꯗꯅ ꯄꯤꯔꯤꯅꯦꯕ ꯊꯛꯅꯕ ꯏꯁꯤꯡ ꯗꯦꯜꯂꯤꯁꯤꯃꯨꯛ ꯏꯁꯤꯡ ꯋꯥꯕ ꯂꯩ ꯄꯣꯟꯇꯦꯀꯣ ꯍꯧꯖꯤꯛ ꯃꯣꯏ ꯏꯁꯤꯡꯒꯤ ꯑꯋꯥꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯩꯍꯟꯗꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯗꯒꯤ ꯂꯥꯛꯄ ꯁ꯭ꯂꯝ ꯑꯦꯔꯤꯌꯥꯗꯐꯥꯎꯗ ꯇꯣꯇꯤꯒꯤ ꯏꯁꯤꯡꯁꯤ ꯐꯪꯍꯜꯂꯦꯕ ꯑꯗꯨꯁꯨ ꯀꯩꯗꯧꯔꯦ ꯋꯤꯗꯥꯎꯠ ꯃꯅꯤ ꯁꯦꯟ ꯑꯝꯇ ꯄꯤꯗꯪꯈꯩ ꯐꯪꯍꯜꯂꯤꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯅ ꯁꯦꯟ ꯄꯤꯒꯦꯁꯨ ꯐꯪꯗꯕꯤ ꯁꯦꯟ ꯄꯤꯔꯣꯏꯁꯨ ꯐꯪꯗꯕꯤꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯑꯋꯥꯕꯅꯦ ꯑꯩꯈꯣꯏꯁꯤ ꯇꯧꯔꯤꯁꯤꯅ ꯃꯤꯒꯤꯅ ꯏꯁꯤꯡ ꯂꯩꯇꯕ ꯏꯁꯤꯡꯁꯨ ꯂꯩꯄꯣꯟꯇꯦꯕ ꯃꯤꯒꯤꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯂꯩꯔꯤꯅꯨ ꯁꯦꯝꯒꯠꯂꯛꯏꯅꯦꯕ ꯑꯗꯒꯤꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯦꯝꯅ ꯕꯁ ꯇꯣꯡꯍꯜꯂꯤꯅꯦꯕ ꯕꯁ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯕꯁ ꯀꯌꯥ ꯆꯦꯟꯗꯦꯗꯅ ꯃꯤꯒꯤꯗꯤ ꯀꯩꯗꯧꯔꯦ ꯕꯁ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯅꯦꯕ ꯑꯗꯣ ꯅꯨꯄꯤꯈꯩ ꯂꯣꯏꯅꯃꯛ ꯂꯦꯝꯅ ꯇꯣꯡꯍꯜꯂꯤꯅꯦꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯑꯃ ꯄꯟꯕꯤꯈꯤꯕꯗꯣ ꯃꯤꯒꯤ ꯌꯦꯡꯉꯨ ꯀꯌꯥꯝ ꯐꯖꯅ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯃꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏꯁꯦ ꯃꯐꯝ 1,000 ꯄꯥꯟꯗꯝ ꯊꯝꯃꯝꯕꯅꯤ ꯑꯗꯨꯃꯛꯇꯤ ꯌꯧꯗꯦ 350 100 ꯃꯌꯥꯗ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯀ꯭ꯂꯤꯅꯤꯛ ꯑꯃꯃꯝ ꯍꯥꯡꯉꯒ ꯃꯗꯨꯗ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤ ꯂꯦꯝꯅ ꯂꯥꯌꯦꯡꯕ ꯂꯦꯝꯅ ꯍꯤꯗꯥꯛ ꯄꯤꯕꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯆꯠꯂꯨꯁꯣꯕ ꯑꯩꯈꯣꯏ ꯐꯔꯦ ꯐꯔꯦ ꯍꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝ ꯂꯩꯕ ꯑꯇꯩ ꯃꯌꯥꯝꯁꯤꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯄꯤꯔꯣꯏꯕ ꯃꯤꯒꯤꯗꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯄꯤꯈꯠꯂꯛꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯒꯤꯗꯤ ꯃꯁꯥꯗ ꯑꯆꯥꯎꯔꯝ ꯍꯥꯏꯁꯤꯃ ꯀꯥꯈꯤꯗ꯭ꯔꯕꯅꯤꯗꯣ ꯃꯤꯆꯝ ꯑꯃꯗꯧ ꯂꯩꯈ꯭ꯔꯕꯅꯦꯕ ꯍꯣꯇꯦꯜ ꯑꯃꯗꯁꯨ ꯆꯪꯉ ꯃꯥ ꯑꯗꯨꯝ ꯆꯥꯔꯨꯅꯤ ꯑꯗꯒꯤꯗꯤ ꯃꯥꯅ ꯋꯥꯁꯛ ꯂꯧꯕꯗ ꯑꯍꯥꯟꯕ ꯋꯥꯁꯛ ꯂꯧꯕꯗ ꯂꯤꯠꯈꯤꯕ ꯖꯔꯁꯤꯗꯨꯒ ꯃꯣꯐ꯭ꯂꯔꯗꯨꯒ ꯑꯗꯨꯝ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯤꯟꯕ ꯉꯝꯃꯤ ꯃꯤꯅꯦꯕ ꯁꯦꯟꯗꯟ ꯇꯣꯡꯉ ꯑꯣꯐꯤꯁ ꯀꯥꯔꯤꯕꯅꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯗꯨ ꯀꯩꯗꯧꯒꯦ ꯉꯁꯥꯏꯒꯤ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯑꯣꯏꯅꯕꯒꯤ ꯃꯥꯒꯤ ꯁꯤꯝꯕꯣꯜ ꯑꯃꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯔꯕꯤꯟ ꯀꯦꯖ꯭ꯔꯤꯋꯥꯜꯁꯤꯅ ꯀꯅꯥꯒꯤ ꯑꯅꯥ ꯍꯖꯥꯔꯦꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯥꯒꯤ ꯁꯕꯛ ꯑꯣꯏꯅ ꯂꯥꯛꯄꯗꯣ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯍꯧꯖꯤꯛꯇ ꯃꯌꯥꯝꯅ ꯈꯪꯉꯛꯑꯦꯕ ꯑꯍꯥꯟꯕ ꯇꯥꯝꯗꯤ ꯅꯨꯃꯤꯠ 94 ꯂꯣꯏꯁꯤꯟꯈ꯭ꯔꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯏ ꯒꯃꯦꯟꯇꯨ ꯃꯥꯏ ꯃꯁꯤꯡ ꯌꯥꯎꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯀꯥꯏꯈ꯭ꯔꯦ ꯅꯝ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ ꯃꯌꯥꯝ ꯆꯪꯉ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ ꯑꯗꯒꯤ ꯆꯍꯤ 5ꯒꯤ ꯇꯥꯝ ꯑꯃ ꯐꯪꯉꯦ 2015ꯗꯒꯤ ꯐꯪꯉꯦ ꯐꯪꯕ ꯀꯥꯟꯗ ꯃꯥꯅ ꯐꯪꯉꯤꯁꯤ ꯀꯩꯅꯣꯒꯤ ꯃꯅꯨꯡꯗ 70ꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯐꯪꯉꯤꯁꯤ ꯑꯩꯅ ꯈꯟꯕꯗ 60ꯒ 7 ꯐꯪꯕꯅꯦ ꯑꯩꯈꯣꯏꯒꯤ 2-3 ꯈꯛꯇꯅꯤ BJPꯅ ꯐꯪꯈ꯭ꯔꯤꯁꯦ 3 ꯈꯛꯇꯅꯤ ꯐꯪꯈꯤꯕ 67 ꯐꯪꯕꯅꯦ ꯐꯪꯉꯒ ꯐꯪꯈꯤꯕꯗꯨ ꯑꯗꯨꯐꯥꯎꯗꯤ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤꯅꯤ ꯌꯦꯡꯉꯁꯤ ꯇꯦꯁ ꯇꯧꯔꯁꯦꯅ ꯌꯦꯡꯕ ꯌꯥꯏꯑꯕꯀꯣ ꯍꯟꯗꯛꯀꯤꯗꯤ ꯆꯍꯤ 5ꯗ ꯇꯦꯁ ꯇꯧꯕ ꯂꯣꯏꯈꯤꯗꯅ ꯅꯪꯒꯤ ꯇꯦꯁꯇꯣ ꯑꯩꯈꯣꯏ ꯄꯦꯜꯂꯦ ꯌꯥꯏ ꯍꯥꯏꯅ ꯃꯗꯨꯗ ꯄꯤꯁꯜꯂꯛꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃ VIPꯒꯤ ꯀꯜꯆꯔ ꯂꯩꯇꯕ ꯂꯨꯆꯤꯡꯕ ꯑꯃ ꯗꯦꯜꯂꯤꯗ ꯉꯥꯟꯊꯣꯏꯔꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯁꯤ ꯃꯅꯤꯄꯨꯔꯁꯨ ꯃꯇꯧ ꯇꯝꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯅꯤ ꯑꯗꯨꯒ ꯏꯂꯦꯛꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯁꯜꯂꯕꯗ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔꯁꯤꯡꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯍꯥꯏꯇꯥꯔꯦ ꯏꯂꯦꯛꯁꯟꯗ ꯃꯁꯤ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯚꯣꯇꯔꯁꯤꯡꯁꯤꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯈꯣꯏꯅ ꯄꯤꯈꯤꯕ ꯃꯦꯟꯗꯦꯠꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯑꯅꯤꯁꯤ ꯚꯣꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯈꯦꯠꯅꯕ ꯂꯩꯅ ꯎꯕꯤ ꯑꯁꯣꯝ ꯄꯥꯡꯊꯣꯛꯏꯕ ꯍꯟꯗꯛꯀꯤ ꯗꯦꯜꯂꯤꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯆꯞ ꯆꯥꯅ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯨ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯦꯜ ꯑꯦꯗꯜ ꯐ꯭ꯔꯦꯟꯆꯥꯏꯖꯁꯨ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒ ꯑꯁꯦꯡꯕ ꯃꯤꯍꯨꯠꯁꯦ ꯈꯟꯕꯗ ꯗꯦꯜꯂꯤꯒꯤ ꯚꯣꯇꯔꯁꯤꯡꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯏ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯐꯖꯅ ꯇꯧꯈꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤꯁꯤꯒꯗꯤ ꯀꯔꯝꯕ ꯈꯦꯠꯅꯕ ꯂꯩꯕꯤꯌꯣꯗ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯑꯁꯦ ꯉꯁꯥꯏꯒꯤ ꯗꯦꯜꯂꯤꯗ ꯇꯧꯔꯤꯁꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐꯖꯕ ꯃꯁꯛꯅꯤ ꯑꯩꯈꯣꯏꯅ ꯎ ꯐꯪꯉꯤꯁꯤ ꯉꯁꯥꯏꯒꯤ ꯚꯣꯇꯔ ꯄꯥꯔꯇꯤꯁꯤꯄꯦꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯍꯦꯛꯇ ꯄꯨꯂꯞ ꯑꯣꯏꯅ ꯊꯣꯛꯇ꯭ꯔꯒꯁꯨ ꯊꯣꯔꯛꯏꯕ ꯈꯔꯗꯨꯅ ꯃꯣꯏꯒꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯕꯤꯔꯛꯑꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤꯗꯨ ꯂꯩꯇꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅ ꯃꯤꯒꯤꯗꯨꯗꯤ ꯂꯨꯄꯥ ꯑꯃ ꯌꯦꯜꯂꯨꯗꯦ ꯃꯤꯉꯣꯟꯗ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯄꯤꯔꯨꯗꯦ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯅꯁꯨ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯊꯛꯀꯦ ꯂꯥꯛꯇꯦ ꯂꯨꯄꯥ 5ꯗ ꯄꯤꯌꯨ ꯂꯥꯛꯇꯦ ꯇꯧꯔꯤꯁꯤꯕꯣꯕ ꯚꯣꯠꯇ ꯁꯦꯟ ꯁꯨꯡꯆꯪ ꯆꯪꯗꯦ ꯍꯥꯏꯕ ꯌꯥꯏ ꯃꯣꯏ ꯑꯥꯗ ꯁꯦꯟ ꯆꯪꯗ꯭ꯔꯦ ꯑꯗꯨꯒ ꯂꯦꯞꯄꯤꯕ ꯃꯤꯔꯦꯞ ꯃꯌꯥꯝꯗꯨꯗꯤ ꯀꯩꯗꯧꯔꯦ ꯀꯔꯣꯔꯄꯇꯤ ꯉꯥꯛꯇꯅꯦꯕ ꯂꯥꯛꯏꯁꯤꯡꯗꯣ ꯑꯩꯈꯣいꯁ꯭ꯋꯥꯏꯗꯅ ꯀꯩꯗꯧꯔꯦ ꯃꯥꯕꯨ ꯚꯣꯠ ꯃꯌꯥꯗ ꯍꯥꯏꯗꯣꯏꯅꯦꯕ ꯃꯥꯕꯨ ꯚꯣꯠ ꯂꯦꯞꯀꯅꯤ ꯑꯗꯨ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯔꯒꯦꯅꯦ ꯂꯨꯄꯥ ꯀꯔꯣꯔ ꯀꯌꯥꯝ ꯄꯥꯏꯔꯒꯦ ꯃꯥꯕꯨ ꯀꯌꯥ ꯌꯦꯟ ꯉꯝꯗꯣꯔꯤꯒꯦ ꯍꯥꯏꯕꯔꯣꯝꯗ ꯆꯠꯈ꯭ꯔꯦꯕ JCB ꯂꯩꯕ꯭ꯔꯥ ꯍꯪꯉꯦ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯃꯔꯝꯆꯠ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯒ ꯃꯥꯒ ꯀꯃꯥꯏꯅ ꯇꯧꯅ ꯂꯩꯃꯤꯟꯅꯒꯗꯣꯏꯅꯣ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯅ ꯂꯣ ꯁꯦꯝꯃꯛꯀꯗꯣꯏꯅꯣ ꯃꯥꯅ ꯂꯩꯕꯥꯛꯀꯤ ꯀꯃꯥꯏꯅ ꯇꯧꯅ ꯊꯕꯛ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯔꯣꯝꯗ ꯌꯦꯡꯗ꯭ꯔꯦꯕ ꯀꯥꯏꯗ ꯌꯦꯡꯉꯦ JCB ꯂꯣꯏꯕ꯭ꯔꯥ ꯗꯣꯖꯔ ꯂꯩꯕ꯭ꯔꯥ ꯑꯦꯛꯁꯀꯥꯚꯦꯇꯔ ꯂꯩꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗꯨꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯀꯌꯥ ꯌꯦꯟꯕ ꯉꯝꯅꯤ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒꯤ ꯃꯥ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯏꯆꯥ ꯊꯕꯛ ꯍꯥꯞꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯃꯥꯅ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕꯗ ꯆꯠꯂꯒ ꯚꯣꯠ ꯄꯤꯕꯅꯦꯕ ꯗꯦꯟ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗꯅ ꯁꯦꯂꯦꯛꯁꯟꯅꯦꯕ ꯂꯥꯛꯏꯁꯦ ꯁꯦꯂꯦꯛꯁꯟ ꯌꯥꯗ ꯌꯥꯄꯣꯟꯇꯦ ꯌꯥꯗ꯭ꯔꯒꯅ ꯆꯩ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯌꯥꯎꯗꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯇꯕ ꯆꯠꯇꯕ ꯑꯗꯨꯒꯨꯝꯕ
ꯑꯅꯤꯁꯤ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯀꯥꯡꯕꯨꯅꯁꯨ ꯃꯤꯌꯥꯝꯒꯤ ꯃꯥꯏꯌꯣꯟꯗꯨ ꯌꯦꯡꯉꯀꯥꯟꯗ ꯁꯦꯟ ꯄꯥꯏꯔꯒ ꯂꯣꯏꯔꯦꯅ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯑꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯨ ꯋꯥꯈꯜ ꯇꯥꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯗꯦꯜꯂꯤꯒꯤ ꯃꯇꯧ ꯇꯝꯕ ꯇꯥꯏ ꯋꯥꯈꯜ ꯇꯥꯕ ꯑꯩꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯍꯜꯂꯒ ꯑꯩꯅ ꯚꯣꯠ ꯊꯥꯗꯔꯕ ꯑꯗꯨꯒꯗꯤ ꯑꯐꯕ ꯃꯤꯍꯨꯠꯁꯦ ꯈꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯃ ꯂꯦꯞꯀꯗꯕꯅꯦꯕ ꯑꯗꯨꯒꯗꯤ ꯑꯐꯕ ꯃꯤꯍꯨꯠꯄꯨ ꯈꯜꯂꯕ ꯑꯐꯕ ꯂꯨꯆꯤꯡꯕꯕꯨ ꯈꯟ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯇꯉꯥꯏ ꯐꯗꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯋꯥꯠꯂꯛꯑꯦꯕ ꯃꯤꯌꯥꯝꯗ ꯋꯥꯠꯂꯤꯁꯦ ꯋꯥꯈꯜ ꯇꯥꯕ ꯃꯇꯝ ꯌꯧꯔꯦ ꯇꯉꯥꯏ ꯐꯗꯅ ꯃꯁꯤꯒꯤꯁꯦ ꯀꯦꯝꯄꯦꯟ ꯑꯃꯗꯤ ꯍꯧꯕ ꯌꯥꯔꯕꯅꯤ ꯃꯁꯤꯒꯤꯁꯦ ꯀꯅꯥꯒꯨꯝꯕ ꯁꯣꯁꯥꯏꯇꯤ ꯈꯔꯅ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯂꯨꯞ ꯈꯔꯅ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏ ꯈꯔꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯔꯁꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯂꯧꯐꯝ ꯊꯣꯛꯑꯦꯕ ꯃꯁꯤ ꯃꯤꯖꯣꯔꯥꯝꯗꯤ ꯇꯧꯋꯦꯕ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯇꯧꯋꯦꯕ ꯁꯔꯁꯤꯡꯒ ꯇꯧꯔꯀꯥꯟꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯤꯖꯣꯔꯥꯝꯗ ꯁꯦꯜ ꯌꯦꯟꯗꯦ ꯍꯧꯖꯤꯛ ꯁꯦꯜ ꯌꯦꯟꯗꯦ ꯁꯦꯜ ꯀꯜꯆꯔ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯂꯨꯆꯤꯡꯕ ꯄꯨꯊꯣꯛꯑꯦꯕ ꯃꯣꯏꯗꯤ ꯑꯗꯨꯅ ꯃꯤꯖꯣꯔꯥꯝ ꯍꯥꯏꯕ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯦ ꯑꯁꯤꯅ ꯅꯣꯔꯠ ꯏꯁꯇ ꯃꯉꯥꯜ ꯅꯥꯏꯅ ꯆꯥꯎꯈꯠꯄ ꯉꯝꯃꯛꯏꯁꯦ ꯃꯤꯍꯨꯠ ꯆꯨꯝꯅ ꯈꯟꯕꯗꯒꯤꯅꯦꯅ ꯑꯩ ꯊꯝꯖꯔꯝꯒꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅꯁꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗ ꯀꯨꯏꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯃꯁꯤꯗ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯅ ꯆꯥꯡ ꯌꯦꯡꯕ ꯌꯥꯕꯁꯤ ꯚꯣꯇꯔꯁꯤꯡꯅꯁꯨ ꯄꯩꯁా ꯂꯧꯗꯕ ꯁꯦꯜ ꯂꯧꯗꯕ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯁꯦ ꯂꯧꯗꯕ ꯂꯣꯏꯅꯅ ꯃꯤꯔꯦꯞꯁꯤꯡꯅꯁꯨ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯕꯤꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯚꯣꯇꯔꯅ ꯚꯣꯇꯔꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯅ ꯀꯦꯟꯗꯤꯗꯦꯠꯀꯤ ꯑꯣꯏꯔꯒ ꯇꯁꯦꯡꯅ ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯇꯧꯔꯒ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕꯁꯤ ꯄꯨꯔꯛꯄ ꯌꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯌꯦꯡꯕꯁꯨ ꯌꯥꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯑꯃ ꯍꯥꯟꯅ ꯄꯤꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯊꯤꯡꯕ ꯑꯣꯏꯊꯣꯛꯂꯣꯏ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯄꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯛꯁꯟꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯕꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯒꯟꯖꯥ ꯊꯥꯕꯔꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤ ꯄꯥꯝꯕꯤ ꯊꯥꯕ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯍꯥꯏꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯄꯤꯕ ꯌꯥꯕ ꯂꯣꯏꯅꯅ ꯑꯗꯒꯤ ꯅꯤꯁꯥꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅꯕꯁꯨ ꯑꯣꯏꯕ ꯌꯥꯕ ꯃꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯖꯦꯁꯟ ꯃꯌꯥꯝ ꯑꯗꯨꯝ ꯄꯤꯅꯕ ꯂꯩꯔꯤ ꯍꯦꯟꯅ ꯆꯨꯁꯟꯅꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯤ ꯃꯁꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯄꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯄꯥꯅꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯏꯈꯠꯂꯒꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯅꯤ ꯈꯟꯕꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯌꯣꯟꯁꯤ ꯀꯗꯥꯏꯗꯅꯣꯃ ꯐꯩꯔꯒ ꯆꯠꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯅꯦꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯁꯨ ꯃꯣꯏꯅ ꯉꯥꯡꯉꯤꯕꯁꯤꯡꯁꯤꯗ ꯃꯄꯨꯡ ꯏꯐꯥ ꯐꯥꯗꯕ ꯌꯥꯝ ꯌꯥꯎꯋꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯂꯩꯄꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯃꯒꯤ ꯃꯈꯥꯗ ꯆꯂꯥꯏꯔꯤꯅꯤꯀꯣ ꯂꯣꯅ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯁꯤ ꯊꯥꯔꯒ ꯃꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗꯧꯅ ꯇꯧꯕ ꯋꯥ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩꯗꯤ ꯆꯨꯝꯗꯦꯅ ꯈꯜꯂꯤ ꯑꯍꯥꯟꯕꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯒꯟꯖꯥ ꯊꯥꯕꯁꯦ ꯂꯣꯅ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯑꯝꯇ ꯍꯥꯟꯅ ꯈꯟꯗꯣꯛꯁꯤ ꯃꯁꯤꯗ ꯃꯤ ꯈꯔꯅ ꯊꯥꯜꯂꯒ ꯑꯩꯈꯣꯏ ꯈꯔꯅ ꯌꯦꯡ ꯂꯩꯅꯦꯅ ꯌꯥꯄꯣꯟꯇꯦ ꯁꯤ ꯄꯣꯠꯁꯤꯃ ꯅꯝꯕꯔ 2 ꯃꯅꯤꯄꯨꯔꯗ ꯄꯥꯛ ꯁꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯁꯤ ꯄꯣꯄꯤ ꯄꯥꯝꯕꯤꯅ ꯄꯤꯛ ꯊꯜꯂꯦ ꯍꯧꯖꯤꯛ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯅ ꯀꯔꯤꯝ ꯇꯧꯗ꯭ꯔꯦꯅ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯈꯔ ꯁ꯭ꯋꯥꯏꯗ ꯈꯔ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯈꯔ ꯌꯥꯜꯂꯤꯁꯤꯗꯤ ꯃꯁꯤ ꯃꯔꯝꯗ ꯍꯧꯕ ꯈꯔ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯈꯔ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯤ ꯂꯩꯇ꯭ꯔꯦ ꯁꯤ ꯂꯩꯇꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯄꯣꯈꯥꯏꯔꯛꯄꯗꯒꯤꯅꯤ ꯉꯁꯥꯏꯒꯤ ꯀꯥꯅꯤꯁꯤꯡꯁꯤ ꯇꯧꯔꯒ ꯁ꯭ꯋꯥꯏꯗ ꯐꯦꯛꯇꯔꯤ ꯂꯤꯡꯈꯠꯂꯦ ꯂꯤꯂꯣꯡꯒꯤ ꯁ꯭ꯋꯥꯏꯗ ꯂꯤꯡꯈꯠꯂꯦ ꯗꯦꯟ ꯑꯗꯒꯤꯗꯤ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ ꯂꯤꯡꯈꯠꯂꯦ ꯑꯗꯨꯗ ꯂꯤꯡꯈꯠꯂꯛꯑꯦ ꯃꯌꯥꯝ ꯍꯥꯏꯔꯛꯏꯁꯦ ꯃꯁꯤ ꯄꯣꯈꯥꯏꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯁ꯭ꯋꯥꯏꯗ ꯊꯥꯕꯗꯤ ꯅꯠꯇꯦ ꯑꯥꯗ ꯊꯥꯔꯒ ꯁ꯭ꯋꯥꯏꯗ ꯁꯨꯡꯉꯛꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁ꯭ꯋꯥꯏꯗ ꯄꯨꯂꯤꯁꯅ ꯀꯟꯅ ꯌꯦꯡꯉꯛꯑꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯁꯨꯡꯉꯔꯣꯏꯕ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯗ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯂꯣꯏ ꯁꯨꯡꯒꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁꯤ ꯍꯧꯅꯕꯤꯅꯤꯀꯣ ꯃꯁꯥꯅ ꯍꯧꯅꯕꯤꯅꯤꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯂꯝꯗꯒꯤ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯒꯜ ꯂꯣꯝꯗꯒꯤ ꯃꯦꯟꯃꯥꯔꯣꯝꯗꯒꯤ ꯄꯨꯁꯜꯂꯛꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯣꯏꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯃꯌꯥꯝ ꯍꯧꯔꯕꯅꯤꯅ ꯑꯃ ꯇꯧꯔꯕꯅꯤꯅ ꯗ꯭ꯔꯒꯀꯤ ꯃꯐꯝꯁꯦ ꯄꯨꯊꯣꯛꯐꯝ ꯑꯣꯏꯔꯦꯕ ꯍꯥꯟꯅ ꯄꯨꯁꯜꯂꯛꯄ ꯅꯠꯇꯕ ꯄꯨꯊꯣꯛꯐꯝ ꯑꯣꯏꯔꯦꯕ ꯃꯦꯅꯨꯐꯦꯛꯆರಿಂግ ꯍꯥꯎꯁ ꯑꯣꯏꯔꯦꯕ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤꯀꯣ ꯃꯁꯤ ꯒꯃꯦꯟꯀꯤꯗꯤ ꯃꯁꯤ ꯃꯥꯏ ꯄꯥꯛꯄ ꯅꯠꯇꯦꯀꯣ ꯒꯃꯦꯟꯀꯤꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤꯀꯣꯁꯦ ꯃꯁꯤ ꯈꯟꯕꯤꯕ ꯑꯃ ꯆꯪꯉꯦꯅ ꯈꯜꯂꯤ ꯑꯗꯒꯤꯗꯤ ꯌꯦꯡꯁꯦꯕꯀꯣ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯁꯤꯡꯁꯤ ꯀꯅꯥꯅꯣ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯊꯥꯔꯤꯁꯦ ꯍꯥꯏ ꯀꯥꯟꯗ ꯂꯩꯇꯕ ꯂꯥꯏꯔꯕꯅꯤ ꯑꯗꯒꯤꯗꯤ ꯂꯥꯏꯔꯕ ꯈꯛꯇ ꯊꯥꯕ꯭ꯔꯥ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯊꯥꯔꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯂꯦꯕꯔ ꯃꯌꯥꯝ ꯊꯝꯂꯝꯒꯅꯤ ꯊꯥꯔꯤꯗꯨ ꯀꯩꯒꯤꯅꯣ ꯀꯣꯝꯅ ꯁꯦꯟ ꯐꯪꯉꯦꯕ ꯌꯥꯝ ꯋꯥꯗꯅ ꯁꯦꯟ ꯐꯪꯉꯦꯕ ꯉꯁꯥꯏꯒꯤ ꯈꯨꯜ ꯑꯃꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯐꯝ ꯅꯠꯇꯦ ꯂꯧꯐꯝ ꯅꯠꯇꯦꯕ ꯀꯅꯥꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯚꯤꯂꯦꯖ ꯆꯤꯞꯇꯨꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯒꯤ ꯃꯐꯝꯅꯦꯕ ꯃꯣꯏꯗꯤ ꯀꯩꯅꯣꯗ ꯂꯅꯥꯏ ꯃꯤꯑꯣꯏꯗ ꯂꯝ ꯂꯩꯇꯦꯕ
ꯈꯨꯟꯒꯤ ꯃꯤꯡꯗ ꯂꯩꯌꯦꯕ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯒꯤ ꯃꯤꯡꯗ ꯂꯩꯅꯦꯕ ꯆꯤꯞꯀꯤ ꯃꯤꯡꯗ ꯂꯩꯅꯦꯕ ꯆꯤꯞꯇꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯩꯝ ꯇꯧ ꯌꯥꯗꯦꯕ ꯆꯤꯞ ꯂꯣꯏ ꯌꯥꯎꯔꯤꯅꯦꯕ ꯍꯥꯏꯖꯩꯁꯦ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯈꯨꯊꯥꯡꯗ ꯊꯥꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯊꯥꯍꯟꯗꯣꯏꯁꯦ ꯃꯤꯁꯝ ꯃꯌꯥꯝꯗꯨꯗꯤ ꯂꯦꯕꯔꯅꯦꯕ ꯂꯦꯕꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯊꯣꯛꯏꯕ ꯄꯣꯠ ꯒꯟꯖꯥ ꯊꯥꯔꯒꯗꯤ ꯐꯔꯦ ꯁꯤ ꯅꯣ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯩꯇꯦꯕ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯥꯡꯕꯨꯗꯨꯅ ꯂꯦꯕꯔ ꯃꯌꯥꯝ ꯅꯦꯛꯑꯒ ꯊꯥꯔꯛꯄꯅꯤ ꯂꯦꯕꯔ ꯃꯌꯥꯝ ꯃꯣꯏꯗꯤ ꯂꯦꯕꯔ ꯈꯛꯇꯅꯦ ꯄꯩꯁꯥ ꯈꯛꯇꯅꯦ ꯃꯣꯏꯅ ꯄꯤꯒꯗꯧꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯥꯟꯒꯗꯧꯕ ꯁꯦꯟꯗꯨꯗꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯌꯥꯝꯗꯨꯅ ꯃꯜꯇꯤ ꯀꯔꯣꯔ ꯑꯣꯏꯅ ꯇꯥꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯃꯤ ꯑꯩꯈꯣꯏꯕꯨꯅ ꯍꯨ ꯄꯤꯖꯔ ꯍꯥꯠꯂꯝꯗꯣꯏꯅꯦ ꯑꯩꯈꯣꯏꯕꯨ ꯍꯨ ꯄꯤꯖꯔ ꯍꯥꯠꯂꯤꯅꯦꯕ ꯁꯤ ꯈꯪꯒꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯆꯔꯕꯗ ꯒꯃꯦꯟꯁꯦ ꯃꯥꯒꯤ ꯃꯥꯏꯑꯣꯟꯁꯦ ꯀꯗꯥꯏꯗꯅꯣ ꯑꯣꯟꯅ ꯇꯩꯅꯅ ꯆꯠꯂꯦ ꯌꯦꯡꯁꯤꯀꯣ ꯑꯩ ꯈꯨꯗꯝ ꯈꯔ ꯄꯤꯖꯒꯦꯀꯣ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯃ ꯂꯩ ꯑꯍꯥꯟꯕ ꯃꯥꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯀꯤ ꯊꯧꯔꯝꯁꯤꯡꯗ ꯃꯥꯅ ꯂꯧꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯑꯒꯔ ꯄꯥꯝꯕꯤ ꯊꯥꯁꯤ ꯑꯒꯔ ꯄꯥꯝꯕꯤꯁꯤ ꯆꯍꯤ 6-7 ꯃꯥꯁꯤ ꯁꯦꯟ ꯌꯥꯝ ꯐꯖꯅ ꯐꯪꯕ ꯉꯝꯃꯦꯅ ꯑꯒꯔ ꯊꯥꯁꯤꯀꯣꯅ ꯑꯒꯔ ꯊꯥꯁꯤꯅ ꯂꯥꯎꯔꯦ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯇꯣꯛꯄꯤꯔꯣ ꯑꯒꯔ ꯊꯥꯁꯤꯅ ꯆꯤꯡꯗ ꯃꯥꯟꯗ ꯑꯒꯔ ꯄꯥꯝꯕꯤ ꯂꯧꯔꯨ ꯂꯥꯛꯑꯣ ꯑꯒꯔ ꯊꯥꯁꯤꯅ ꯑꯒꯔꯐꯥꯎ ꯄꯤꯕ ꯍꯧꯔꯝꯃꯕꯅꯦꯕ ꯇꯥꯕꯤꯔꯝꯒꯅꯤ ꯌꯥꯕꯤꯔꯝꯒꯅꯦꯅ ꯈꯜꯂꯤ ꯃꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯥꯅ ꯀꯦꯝꯄꯦꯟ ꯍꯧꯏ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯄꯥꯝꯕꯤꯁꯦ ꯊꯥꯕꯁꯤ ꯇꯣꯛꯑꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯐꯩꯀꯣ ꯒꯟꯖꯥꯁꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯈꯜ ꯀꯌꯥ ꯊꯣꯛꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯊꯥꯎ ꯁꯨꯡꯕ ꯌꯥꯏ ꯑꯇꯩ ꯑꯇꯩ ꯇꯧꯕꯌꯥꯏ ꯗꯤꯖꯜ ꯁꯨꯡꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯃꯥꯒꯤ ꯆꯥꯡꯗꯨꯒꯤ ꯋꯥꯅꯤꯀꯣ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯌꯥꯝꯕꯨ ꯔꯤꯂꯤꯐ ꯄꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯤ ꯆꯍꯤ 5 ꯑꯃ 10 ꯑꯃ ꯆꯪꯕ ꯄꯣꯠꯇꯨꯗꯤ ꯄꯥꯝꯃꯣꯏ ꯑꯗꯨꯅ ꯈꯨꯗꯛꯇ ꯃꯥꯒꯤ ꯀꯩꯅꯣ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯒꯟꯖꯥꯁꯤ ꯊꯥꯍꯟꯁꯤ ꯍꯥꯏꯕ ꯀꯦꯝꯄꯦꯟ ꯑꯃ ꯃꯥꯅ ꯍꯧꯋꯦꯕꯀꯣ ꯒꯃꯦꯟꯠꯀꯤ ꯋꯥꯐꯝ ꯑꯅꯤ ꯁꯨꯔꯦꯀꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅ ꯍꯥꯏꯔꯤꯁꯨ ꯃꯥ ꯂꯅꯥꯏꯅꯤ ꯍꯥꯏ ꯌꯥꯄꯣꯟꯇꯦꯕ ꯆꯨꯝꯃꯤꯀꯣ ꯂꯅꯥꯏꯅꯤ ꯍꯥꯏ ꯌꯥꯗꯦꯕ ꯑꯅꯤ ꯁꯨꯔꯦ ꯑꯃꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯄꯥꯝꯕꯤ ꯑꯃ ꯊꯥꯕ ꯀꯔꯝꯕ ꯄꯥꯝꯕꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯒꯔ ꯄꯥꯝꯕꯤ ꯊꯥꯕ ꯑꯃ ꯂꯩꯔꯦ ꯑꯅꯤꯁꯨꯕꯗ ꯒꯟꯖꯥ ꯊꯥꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯑꯩꯈꯣꯏꯒꯤ ꯆꯤꯌꯥꯔꯃꯦꯟ ꯔꯥꯙꯥ ꯀꯤꯁꯣꯔꯅ ꯃꯥꯅ ꯀꯦꯝꯄꯦꯟ ꯑꯃꯃꯨꯛ ꯍꯧꯋꯤ ꯃꯥꯒꯤ ꯀꯦꯝꯄꯦꯟꯁꯤꯅ ꯀꯣꯐꯤ ꯊꯥꯁꯤ ꯀꯣꯐꯤꯅꯤꯀꯣ ꯀꯣꯐꯤ ꯊꯥꯁꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯗꯤ ꯇꯣꯛꯊꯣꯛꯁꯤ ꯀꯣꯐꯤ ꯊꯥꯁꯤ ꯀꯣꯐꯤꯁꯤꯗꯤ ꯆꯍꯤ 10 ꯀꯨꯟ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯅꯤ ꯃꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏ ꯍꯤꯡꯒꯗꯕꯅꯤ ꯁ꯭ꯇꯦꯠꯀꯤ ꯏꯀꯣꯅꯣꯃꯤꯁꯤ ꯐꯔꯗꯕꯅꯤꯅ ꯐꯣꯔꯦꯁꯠ ꯑꯦꯟड ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯇꯦ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯣꯐꯤ ꯇꯧꯔꯁꯦꯅ ꯀꯣꯐꯤꯁꯤ ꯑꯃꯨꯛ ꯂꯣꯏ ꯇꯧꯔꯦꯕ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯁꯦ ꯀꯩꯅꯣꯒ ꯐꯣꯔꯦꯁꯀ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯃꯅꯤ ꯁ꯭ꯀꯤꯝꯗꯤ ꯃꯣꯏꯒꯤꯅꯤꯀꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯀꯣꯐꯤꯁꯤꯗ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯄꯜ ꯑꯃꯨꯛ ꯉꯥꯎꯍꯜꯂꯦ ꯌꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯑꯃꯨꯛ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯔꯤꯀꯜꯆꯔꯒꯁꯨ ꯍꯥꯏꯐꯦꯠ ꯃꯔꯤ ꯂꯩꯅꯕ ꯀꯕꯔꯪ ꯆꯥꯛ ꯊꯥꯁꯤꯅ ꯑꯃꯃꯨꯛ ꯀꯦꯝꯄꯦꯟ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯒꯃꯦꯟꯠꯀꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯨꯂꯞ ꯁꯝꯖꯟꯕ ꯌꯥꯒꯦ ꯁꯤꯅꯦꯕ ꯑꯐꯕꯗꯤ ꯉꯥꯛꯇꯅꯤꯀꯣ ꯂꯣꯏꯅꯃꯛ ꯒꯟꯖꯥ ꯊꯥꯕꯁꯨ ꯐꯩ ꯀꯔꯤꯝ ꯀꯥꯏꯗꯦ ꯗꯦꯟ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯒꯤ ꯃꯍꯨꯠꯇ ꯒꯟꯖꯥ ꯊꯥꯁꯤ ꯌꯥꯏ ꯑꯃ ꯌꯥꯏ ꯊꯧꯁꯤꯜ ꯑꯃꯒꯤ ꯋꯥꯅꯦꯕꯀꯣ ꯆꯥꯡ ꯑꯃꯅꯤ ꯂꯥꯏꯁꯦꯟꯁ ꯄꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯈꯪꯅꯕ ꯆꯥꯡ ꯑꯃꯗ ꯊꯥꯍꯟꯗꯣꯏꯅꯤꯀꯣ ꯑꯗꯩ ꯀꯔꯕꯪ ꯆꯥꯛ ꯊꯥꯕ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯀꯣꯐꯤ ꯊꯥꯕ ꯌꯥꯏ ꯀꯣꯐꯤ ꯅꯠꯇꯕ ꯑꯃꯨꯛꯁꯨ ꯑꯒꯔ ꯊꯥꯕꯁꯨ ꯌꯥꯏꯑꯕ ꯊꯥꯒꯗꯣꯏꯁꯦ ꯀꯥꯏꯗ ꯊꯥꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯊꯧꯁꯤꯜ ꯑꯃ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯔꯝ ꯑꯃ ꯌꯥꯠꯂꯒ ꯒꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯅ ꯂꯧꯈꯠꯂꯗꯤ ꯐꯗꯅꯦꯕ ꯑꯗꯨꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗ ꯒꯃꯦꯟꯠꯀꯤ ꯃꯥꯒꯤ ꯃꯥꯏꯑꯣꯟꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯦ ꯑꯗ ꯇꯧꯅꯤꯡꯕ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯊꯧꯁꯤꯜ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯍꯜꯂꯒꯗꯤ ꯐꯅꯦꯕ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯁꯦ ꯂꯣꯅ ꯌꯥꯗꯦ ꯂꯣꯅ ꯌꯥꯕꯗꯧꯅ ꯋꯥ ꯉꯥꯡꯕꯤꯒꯅꯣ ꯂꯣꯅ ꯌꯥꯕꯗꯧꯅ ꯋꯥ ꯉꯥꯡꯉꯦꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯨꯠ ꯀꯥꯏꯅ ꯇꯧꯔꯤꯁꯤꯡꯁꯤ ꯑꯁꯤ ꯂꯣꯅ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯛꯄ ꯋꯥꯉꯥꯡꯅꯦꯅ ꯑꯩꯗꯤ ꯂꯧꯋꯦꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯅꯤ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤꯀꯣ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯁꯤꯡꯁꯦ ꯁꯤꯟꯃꯤꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯁꯥꯒꯤ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯠꯄ ꯃꯌꯥꯝꯗꯣ ꯂꯨꯆꯤꯡꯕ ꯃꯌꯥꯝꯗꯣ ꯃꯗꯨꯅ ꯁꯦꯟ ꯄꯤꯊꯔꯒ ꯁꯤꯟꯃꯤ ꯑꯣꯏꯅ ꯅꯦꯛꯄꯅꯤ ꯃꯣꯏ ꯑꯣꯏꯅ ꯎꯔꯨꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯔꯝꯒꯦ ꯑꯩꯈꯣꯏꯅ ꯎꯔꯨꯕꯁꯤꯅ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯗꯨꯗꯪ ꯑꯣꯏꯅ ꯎꯔꯨꯕ ꯕꯠ ꯃꯗꯨꯕꯨ ꯁꯤꯟꯃꯤꯗꯨꯗꯤ ꯖꯁ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇ ꯅꯦꯛꯄꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯃꯁꯤꯗ ꯌꯥꯝꯅ ꯆꯦꯟꯅꯔꯤꯕꯁꯤ ꯃꯐꯤꯌꯥ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯀꯤꯡ ꯄꯤꯟ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯗꯦꯟ ꯀꯔꯕꯥꯔ ꯑꯆꯧ ꯑꯆꯧꯕ ꯇꯧꯕ ꯑꯔꯣꯟꯕ ꯀꯔꯕꯥꯔ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯑꯗꯨꯝ ꯆꯦꯟꯅꯔꯤꯕꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯤꯁꯤꯡ ꯊꯥꯅꯕ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯊꯧꯁꯤꯜ ꯂꯩꯇꯕ ꯁꯤ ꯑꯃ ꯊꯥꯔ ꯐꯅꯤ ꯁꯤ ꯑꯃ ꯊꯥꯔ ꯐꯅꯤ ꯍꯥꯏꯕꯗꯪ ꯑꯣꯏꯕ
karamba akhoi maikai da changchalagadi hena mai pakpo oigade kamaina thawak paikhatkadage haibarom da su hena puning changhani magi apa mani yam ngaje ngasi tom tv gi the morning to raising the voice ki thorom da sanalebak paukse ge editor oiberi boja hemantakumar ningomba lengbirakdana ngasi gi thorom kumpan bidong to jabam kona thagachari ngasi gi oinadi tom tv gi the morning to raising the voice ki thorom matang sida loisinjare hayeng pumphom asuma da the morning to raising the voice ki thorom puduna laksage matam adu phawbudang di kaina nabe athing ni jere pina birase